ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥ꯫ ꯃꯥꯒꯤ ꯃꯃꯤꯡ ꯇꯝꯐꯥꯖꯥꯎꯕꯤ꯫ ꯂꯩꯀꯥꯏ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅꯗꯤ ꯃꯥꯕꯨ ꯂꯩꯁꯥꯕꯤ ꯈꯣꯡꯕꯤꯖꯥꯎ ꯍꯥꯏꯔꯒꯅ ꯍꯦꯟꯅ ꯈꯪꯅꯩ꯫ ꯇꯝꯐꯥꯖꯥꯎꯕꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯂꯩꯁꯥ ꯃꯄꯨꯡ ꯍꯥꯏꯕꯗꯨ ꯐꯥꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯇꯧꯏ꯫ ꯃꯍꯥꯛ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯈꯥꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯃꯥꯅ ꯇꯧꯅꯤꯡꯕ ꯃꯈꯩ ꯇꯧꯗꯨꯅ ꯂꯩ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯇꯝꯐꯥꯖꯥꯎꯕꯤ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨꯅ ꯃꯆꯤꯁꯨ ꯑꯃꯠꯇ ꯃꯥꯟꯅꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯁꯦꯠꯇꯨꯅ ꯈꯨꯜꯒꯤ ꯑꯋꯥꯡꯄꯥꯠ ꯑꯗꯨ ꯇꯝꯅ ꯆꯠꯂꯤ꯫ ꯂꯩꯀꯥꯏ ꯅꯨꯄꯤ ꯈꯔꯅ ꯑꯋꯥꯡꯄꯥꯠꯇ ꯏꯁꯤꯠ ꯍꯧꯏ ꯍꯥꯏꯅ ꯍꯥꯏꯅꯕ ꯃꯍꯥꯛꯅ ꯇꯥꯔꯛꯄꯅꯤ꯫ ꯑꯩꯁꯨ ꯉꯥ ꯐꯥꯔꯨꯒꯦ, ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯋꯥꯡꯄꯥꯠ ꯇꯝꯅ ꯆꯠꯂꯤ꯫ ꯑꯋꯥꯡꯄꯥꯠ ꯑꯗꯨꯗꯅꯤ ꯈꯨꯟꯖꯥ ꯅꯨꯄꯤ ꯈꯔ ꯑꯃꯁꯨ ꯃꯆꯤ ꯑꯃꯗ ꯀꯣꯝ ꯏꯁꯤꯠꯇꯨꯅ ꯉꯥ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯈꯨꯟꯖꯥ ꯄꯥꯈꯪ ꯅꯍꯥ ꯈꯔꯁꯨ ꯉꯥ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯄꯤꯕꯥꯅ ꯍꯦꯔꯥ ꯊꯣꯏꯕ, ꯀꯩꯅꯣ ꯆꯞꯀ ꯌꯨꯡꯂꯒ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯑꯗꯨꯅ? ꯊꯣꯏꯕꯅ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗꯣ ꯈꯔ ꯊꯦꯛꯇꯣꯛꯇꯨꯅ ꯈ꯭ꯋꯥꯡꯁꯦ ꯂꯣꯟꯗ ꯑꯃꯟꯗꯅ ꯈꯔ ꯅꯥꯕ ꯑꯗꯨꯒꯤꯅꯤꯗ꯫ ꯌꯥꯔꯤꯕꯣ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯇꯥꯇꯣ ꯈꯤꯠ ꯇꯧꯔꯛꯂꯅꯨ, ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯕꯖꯥꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯗ ꯂꯦꯞꯆꯔꯣꯏ꯫ ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ, ꯑꯩꯉꯣꯟꯗꯗ ꯑꯁꯨꯝ ꯌꯦꯡꯁꯤꯟꯗꯨꯅ ꯑꯁꯨꯝ ꯂꯩꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯇꯨ, ꯁꯣꯝꯗ ꯅꯈꯨꯠꯇꯣ ꯍꯨꯝꯃꯨ, ꯃꯥꯅ ꯏꯁꯤꯡꯁꯦ ꯁꯤꯠꯇꯣꯔꯁꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯉꯥ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯇꯥꯡꯁꯤꯗ ꯊꯣꯏꯕꯅ ꯂꯝꯕꯤ ꯑꯗꯣꯝꯗ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯈꯣꯡꯕꯤꯖꯥꯎ ꯑꯗꯨꯅ ꯂꯥꯛꯂꯤꯕꯗꯣ ꯍꯦꯛ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯅ ꯍꯥꯏ, ꯑꯦ ꯇꯝꯐꯥꯖꯥꯎꯕꯤ ꯂꯥꯛꯑꯦ꯫ ꯑꯁꯤ ꯍꯥꯏꯕꯗ ꯃꯈꯣꯏ ꯂꯣꯏꯅ ꯌꯦꯡꯊꯣꯛꯏ꯫ ꯄꯤꯕꯥꯅ ꯂꯩꯁꯥꯕꯤ ꯈꯣꯡꯕꯤꯖꯥꯎꯅꯤꯅꯦ ꯁꯤꯗꯤ, ꯉꯥ ꯐꯥꯕꯒ ꯂꯥꯛꯂꯤ ꯃꯥꯜꯂꯤꯅꯦ꯫ ꯂꯛꯅꯁꯤ꯫ ꯍꯣꯏꯅꯦ, ꯂꯛꯅꯁꯤ ꯌꯥꯏ꯫ ꯇꯝꯐꯥꯖꯥꯎꯕꯤꯕꯨ ꯎꯕꯗ ꯂꯛꯅꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯃꯊꯧꯅꯤ꯫ ꯇꯝꯐꯥꯖꯥꯎꯕꯤꯕꯨ ꯊꯦꯡꯅꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯈꯣꯏꯅ ꯑꯗꯨꯝ ꯂꯛꯅꯩ꯫ ꯏꯁꯤꯠꯂꯤꯕ ꯑꯗꯨꯒ ꯂꯦꯞꯈꯩ ꯇꯝꯐꯥꯖꯥꯎꯕꯤꯅ ꯂꯥꯛꯂꯤꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯛꯅꯩ꯫ ꯇꯝꯐꯥꯖꯥꯎꯕꯤ, ꯉꯥ ꯐꯥꯕ ꯂꯥꯛꯏꯔꯣ? ꯑꯩꯈꯣꯏꯒ ꯁꯤꯗ ꯐꯥꯃꯤꯟꯅꯁꯤꯗꯅ, ꯁꯤꯗꯗꯤ ꯉꯥꯄ꯭ꯔꯨꯝ ꯑꯆꯧꯕꯁꯨ ꯂꯩ꯫ ꯇꯝꯐꯥꯖꯥꯎꯕꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯃꯍꯥꯛ ꯇꯥꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯃꯍꯥꯛ ꯆꯠꯂꯤ꯫ ꯊꯣꯏꯕꯅ ꯑꯃꯨꯛ ꯃꯁꯤ ꯇꯥꯁꯤꯟꯅꯗꯦꯅꯦꯍꯦ꯫ ꯍꯩ ꯂꯩꯁꯥꯕꯤ ꯈꯣꯡꯕꯤꯖꯥꯎ, ꯑꯩꯈꯣꯏꯅ ꯀꯧꯔꯤꯁꯦ ꯅꯪꯉꯣꯟꯗꯅꯤꯅꯦ꯫ ꯆꯠꯂꯝꯕ ꯇꯝꯐꯥꯖꯥꯎꯕꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯣ ꯃꯄꯥ ꯆꯥꯅꯅ ꯍꯦꯛ ꯇꯥꯔꯨꯏ꯫ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏꯗꯨ ꯅꯥꯀꯟꯗ ꯏꯁꯤꯠꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯍꯥꯏ, ꯍꯧꯖꯤꯛꯀꯤꯗꯣ ꯀꯅꯥꯅꯣ? ꯑꯩꯉꯣꯟꯗ ꯈꯣꯡꯕꯤꯖꯥꯎ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯤꯕ ꯃꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯔꯛꯑꯣ꯫ ꯄꯤꯕꯥꯅ ꯇꯝꯐꯥꯖꯥꯎꯕꯤ, ꯑꯩꯗꯤ ꯍꯥꯏꯈꯤꯗꯦꯀꯣ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯩꯁꯨ ꯍꯥꯏꯈꯤꯗꯦꯀꯣ ꯇꯝꯐꯥꯖꯥꯎꯕꯤ꯫ ꯊꯣꯏꯕꯅ ꯑꯩꯁꯨ ꯍꯥꯏꯈꯤꯗꯦꯀꯣ ꯈꯣꯡꯕꯤꯖꯥꯎꯕꯤ, ꯁꯣꯏꯔꯦ, ꯇꯝꯐꯥꯖꯥꯎꯕꯤ ꯍꯥꯏꯕ꯫ ꯅꯪ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯥꯏꯅ ꯈꯪꯂꯕꯅꯦ꯫ ꯅꯪꯗ ꯍꯥꯠꯂꯒ ꯂꯣꯏꯔꯦ꯫ ꯇꯝꯐꯥꯖꯥꯎꯕꯤ ꯃꯥꯒꯤ ꯑꯁꯥꯎꯕꯤꯅꯤ ꯈꯣꯡꯕꯤꯖꯥꯎ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ꯫ ꯑꯗꯨꯝꯅꯒ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯗꯨꯅ ꯄꯥꯠꯀꯤ ꯂꯩꯈꯣꯝ ꯊꯣꯛꯄ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯡꯗꯣ ꯗꯣꯛ ꯍꯦꯛ ꯊꯥꯡꯊꯩ꯫ ꯃꯈꯣꯡ ꯌꯦꯠꯇꯨ ꯄꯨꯊꯈꯤ꯫ ꯑꯌꯣ ꯏꯃꯥ, ꯈꯣꯡꯁꯤ ꯄꯨꯊꯈ꯭ꯔꯦ, ꯀꯃꯥꯏ ꯇꯧꯅꯤ? ꯄꯨꯊꯔꯤꯕ ꯃꯈꯣꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯉꯝꯗꯦ꯫ ꯄꯤꯕꯥꯅ ꯍꯥꯏ, ꯇꯝꯐꯥꯖꯥꯎꯕꯤ, ꯈꯣꯡ ꯄꯨꯊꯈ꯭ꯔꯕꯣ? ꯁꯤ ꯄꯨꯊꯔꯤꯁꯦ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ? ꯆꯤꯡꯈꯠꯂꯨ ꯀꯩꯅꯣ꯫ ꯆꯤꯡꯈꯠꯄ ꯉꯝꯗꯦ꯫ ꯍꯦꯟꯅ ꯅꯪꯁꯨ ꯊꯨꯠ ꯂꯥꯎꯕ ꯅꯈꯣꯡ ꯑꯗꯨꯐꯥꯎ ꯆꯤꯡꯈꯠꯄ ꯉꯝꯗ꯭ꯔꯗꯤ ꯂꯣꯏꯔꯦꯍꯦ꯫ ꯁꯤ ꯅꯣꯏꯅ ꯅꯠꯇ꯭ꯔꯥ? ꯁꯤ ꯅꯣꯏꯅ ꯇꯧꯍꯟꯕꯅꯦ꯫ ꯅꯣꯏꯅ ꯑꯩ ꯆꯤꯡꯈꯠꯀꯗꯕꯅꯤ꯫ ꯏꯁ, ꯀꯩꯅꯣꯝꯅꯤꯅ ꯅꯪꯗꯤ? ꯊꯣꯏꯕꯅ ꯇꯝꯐꯥꯖꯥꯎꯕꯤ, ꯅꯪꯒꯤ ꯈꯣꯡꯕꯤꯗꯣ ꯆꯥꯎꯃꯟꯗꯅ ꯂꯩꯈꯣꯝ ꯃꯅꯨꯡꯗ ꯄꯜꯂꯤ ꯑꯣꯏꯔꯝꯅꯤ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯇꯝꯐꯥꯖꯥꯎꯕꯤ, ꯅꯪꯒꯤ ꯈꯣꯡꯕꯤꯁꯦ ꯑꯣꯈꯥ ꯌꯥꯝꯅ ꯆꯥꯎꯗꯤ ꯆꯥꯎꯕꯖꯥꯠꯅꯤꯀꯣ꯫ ꯑꯩ ꯈꯣꯡꯕꯤ ꯆꯥꯎꯗꯦ, ꯅꯪ ꯑꯩ ꯈꯣꯡꯕꯤ ꯆꯥꯎꯏꯅ ꯑꯗꯨꯝ ꯍꯥꯏꯕꯒꯤ ꯅꯪ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯂꯩꯈꯣꯝ ꯈꯔ ꯇꯥꯞꯄꯥꯏ꯫ ꯑꯗꯨꯒ ꯊꯣꯏꯕ ꯇꯝꯅ ꯊꯣꯝꯃꯤ꯫ ꯂꯩꯈꯣꯝ ꯑꯗꯨꯅ ꯄꯤꯕꯥꯗ ꯑꯣꯏꯅ ꯄꯥꯜꯂꯤ꯫ ꯃꯗꯨꯗ ꯄꯤꯕꯥꯅ ꯀꯩꯅꯣ ꯇꯝꯐꯥꯖꯥꯎꯕꯤ, ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯩꯈꯣꯝꯅ ꯊꯣꯝꯂꯛꯏꯁꯦ ꯀꯩꯒꯤꯅꯣꯕ? ꯑꯩ ꯅꯪꯉꯣꯟꯗ ꯊꯣꯝꯕ ꯅꯠꯇꯦ, ꯃꯉꯣꯟꯗ ꯊꯣꯝꯕꯅꯦ꯫ ꯊꯣꯏꯕꯅ ꯅꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯄꯥꯟꯕꯤꯗꯕꯗꯣ ꯅꯪ ꯑꯃꯨꯛꯀꯁꯨ ꯍꯧꯔꯦ꯫ ꯄꯤꯕꯥꯅ ꯁꯤ ꯀꯩ ꯁꯥꯔꯦ? ꯂꯩꯈꯣꯝ ꯂꯣꯏꯅ ꯇꯩꯔꯤꯕ ꯐꯨꯔꯤꯠꯁꯦ? ꯑꯩꯅ ꯅꯠꯇꯦ, ꯑꯗꯨꯗꯤ ꯅꯪꯒꯤ ꯍꯥꯟꯅ ꯇꯩꯖꯔꯝꯂꯒ꯫ ꯂꯩꯁꯥꯕꯤ ꯈꯣꯡꯕꯤꯖꯥꯎ ꯍꯥꯏꯁꯤꯅꯤ꯫ ꯑꯩ ꯀꯞꯄꯛꯑꯒꯦ? ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯂꯛꯅꯔꯗꯤ ꯑꯩ ꯍꯦꯛꯇ ꯀꯞꯆꯔꯛꯆꯅꯤ꯫ ꯂꯩꯁꯥꯕꯤꯅꯕꯨ ꯀꯞꯅꯕ꯭ꯔꯣ ꯍꯥꯏꯁꯦ? ꯀꯞꯇ꯭ꯔꯗꯤꯅ ꯑꯩꯗꯤ ꯑꯗꯨꯝ ꯀꯞꯄꯤ꯫
Sinu pise sono suwam suyari. Ai hawat pangamdre. Ai am thajing khalo. Thoi bina tam pha zawbi gi manak ta sang sin tuna. Kamani sing khatoi ba. Ai khose pai ga jing khalo. Tale. Nangi na khose ai na pai hai na khalo. Amu nupi gi ma khodang pai bagi ai khoi ani kaina am kat ke hadi kamani tawba. Ai di nang lo bang amoi. Kai shu tawre apang khodang pai ba di ya ye. Nang na yai harabani na ai pai ge ko. Tam pha jawbi na makut ting thui makut khudang adu da thoi bana pai tu na ma bu jing khat pi. Yarbo. Yari bungo. Si pumba nang nang ap ta thon mani. Asi hairam laga mathak da phat lang na ka khat ki aduga nupi khara lai ri ba dom na chat ki. Makhoi nupa sing ado ta pha jawbi bo yeng du na le hawi. Tam pha jawbi nupi sing adu na lai ri ba mafam adu da sang sin du na hai. Iche aisu nakhoi na nga phari ba do amukta yaw jage. Masida chaibi kau bi nupi amana. Tam pha jawbi nang yaw bi yaroi. Hore na pa khoi na ga ukhraga ai khoi nang bo kau du na nga pha li kai na amu hairakani. Nakhoi na ma na pa do wangang sanga mai taw tawi. Kai shu taw re ai na phajabane makhoi na kari shu taw re. Adu oira su yaroi haiba chakhro nang sai da kuina laino. Nang na sai da lak pase tu nga ga mata pha bangamdre. Nangwanda kanana mafam asida lak wa haibage. Moina pata nga phawe haina haiba aduda sumlak pa kaina. Chalo sai da le anu. Ai nga phabu yaw ge haiba. Yare haibani ne. Hore na ma khoina ikhoi bu nganghan ge hairi bro. Noi di nabuk yang na phatte na. Nayum da ne naizaru chalo. Haima chatti ne. Nayum da chalo haibani ne. Tam pha jawbi samringa dam lep tuna le masida chaibi na. Hairi sabi khongbi jaw. Chalo haibani nang ba. Tam pha jawbi ma bu khongbi jaw haina hairak ba du da mahak phrang hek ta sawali. Hai sak thebe na sak khut the aduga ai bu khongbi jaw kaina. Magi se sauri ba kaina haiba do oira mali ni. Saudre de na khoi gi nak ta gai amata lak pi roi lei ja ho ro. Asi haiduna mamai phat leithok tuna mahak chumding lai. Tam pha jawbi kana amata yeng dana mayum tam na mahak lai. Mangol gi fisa khol aduda magi mama lai mahanna fisa tuna lai ri. Tam pha jawbi na mama bu yeng duna. Ima nacha agi khombi asibu chawra ne. Asi haiduna magi makhong ani du thangat duna mama da yeng hali lai mahanna. Kaidawre kana na mu kari hairak le. Mi na ibu khombi jaw haina adum laknari ni ima. Chawra haiba be ima. Chawde isagi khongbi bo kadai da chawri ba. Mama na sumna hairak ba asida tam pha jawbi na fret tawse. Adu ne ba kaisu chawde ba. Makhong ani do chap man na thami aduga munna yingi. Aduga amu hai. Si kadai da chawge ba. Moina di khangdana chawe kai ni hekta hairana. Chaw su chawdana. Mama da amu yeng duna. Chawde ko ima. Hoi chawde. Mama yamu leithoki lai mahanna. Na khong na khut ka do le khong gi le khong ngak ta ngai re ang ta ham do ru zo nang bo ka dai ta na chalu ra bage pa ta chalu ri ba ima gi bema nang se hauzik ti le sabi kai na hai ba do ha ra bani ne nang bo khara wa khan ta ro kai dau ge ima si bo kai dau ge ima ai chara hana wa lu khi ge na khong na khut kai do hana ham do lu so ne nang bo chak hana cha ni Asi haiduna tam pha jawbi huk khawgatuna imung da changkhirami lai mahanna haija hawi masigi macha sibu karam haina ngangna rasigi othok na sungang na bawa khre da ko asum tauna nong manini haujingkhri tam pha jawbi magi de laikai koi ba chatba sei mahausani koi ba chatringe aduda iru hana luthoki ge khanduna mahak iru na ba tharang tawi ai iru hana lukhi ge samga sa phasana alu thoklaga koi ba chat ke ba makhutta tinghi safu adu bu paiduna maning aduda iruzaba mahak thokpani nung machil tumba ama lairi ba aduda magi makhong du hek lausinduna mahak upthuduna tui makhutta paina ba tinghi safu adu so malem lai mai da gok hek tai chafu de macheta na kaiduna tai tampha jawbina ayo ima ikhong asina kadai da amung lausiluri ba no khangde ai di ba na ba na loi Mami to pang thok tu na mu keng thori maduda chenghi safu aduna macheta na kairi badu he urami kamana tawdi baside
ꯆꯦꯍꯤ ꯆꯐꯨꯁꯦ ꯃꯆꯦ ꯇꯥꯅ ꯀꯥꯏꯔꯦ ꯏꯃꯥꯅ ꯈꯪꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯑꯃꯨꯛ ꯉꯥꯡꯂꯛꯄ ꯇꯥꯔꯦ ꯈꯨꯗꯤ ꯊꯤꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯑꯩꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯇꯥꯔꯤꯕ ꯆꯐꯨ ꯃꯆꯦꯁꯤꯡꯗꯨ ꯈꯨꯡꯒꯠꯅꯕ ꯍꯣꯠꯅꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯃꯃꯥ ꯂꯩꯃꯍꯜꯗꯣ ꯍꯦꯛ ꯃꯅꯤꯡ ꯑꯗꯣꯝꯗ ꯂꯥꯛꯏ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯍꯦꯛ ꯎꯔꯗꯨꯅ ꯍꯥꯏ ꯍꯩ ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯑꯦ ꯆꯤꯡꯍꯤ ꯆꯐꯨ ꯑꯁꯤ ꯊꯨꯒꯥꯏꯔꯤꯕ ꯃꯥꯜꯂꯤꯅꯦꯍꯦ ꯅꯪꯅ ꯊꯨꯒꯥꯏꯈꯤꯕꯁꯤꯅꯀꯣ ꯀꯌꯥꯗꯤ ꯌꯥꯝꯂꯦ ꯆꯤꯡꯍꯤ ꯆꯐꯨ ꯁꯤꯜꯂꯤꯕ ꯃꯃꯥꯗ ꯌꯦꯡꯊꯣꯛꯇꯨꯅ ꯈꯨꯝꯃꯤ ꯏꯃꯥ ꯀꯣꯛꯁꯦ ꯆꯤꯡꯍꯤꯂꯨꯒꯦ ꯍꯥꯏꯅ ꯄꯨꯊꯣꯛꯄꯅꯦ ꯑꯗꯨꯗ ꯈꯣꯡꯁꯤ ꯂꯧꯁꯤꯜꯂꯤꯕ ꯑꯗꯨꯗ ꯂꯣꯡꯕꯗ ꯇꯥꯈ꯭ꯔꯤꯅꯤ ꯇꯧꯅꯤꯌꯦ ꯅꯈꯣꯡ ꯈꯣꯡꯕꯤ ꯑꯗꯨꯅ ꯎꯇꯨꯞꯃꯨꯛ ꯆꯥꯎꯔꯕꯅꯤꯅ ꯅꯈꯣꯡ ꯑꯗꯨꯅ ꯊꯥꯡꯕ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯄꯟꯅꯤꯌꯦ ꯏꯃꯥ ꯑꯩ ꯈꯣꯡꯕꯤꯁꯦ ꯆꯥꯎꯗꯦ ꯀꯔꯤꯒꯤ ꯆꯥꯎꯗꯅꯤ ꯌꯦꯡꯉꯨ ꯅꯃꯥ ꯑꯩꯈꯣꯏꯒꯤ ꯈꯣꯡꯕꯤ ꯑꯁꯤꯒ ꯅꯪꯒꯤ ꯈꯣꯡꯕꯤꯒ ꯀꯌꯥ ꯌꯥꯝꯅ ꯆꯥꯎꯕ ꯈꯦꯠꯅꯩ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯇꯝꯐꯥꯖꯥꯎꯕꯤ ꯊꯑꯣꯏꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯅꯤꯗꯨ ꯃꯃꯥꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯊꯥꯡꯖꯤꯟꯗꯨꯅ ꯌꯦꯡꯉꯤ ꯐꯅ ꯌꯥꯝꯅ ꯈꯦꯠꯅꯔꯦ ꯂꯩꯃꯍꯟꯅ ꯎꯔꯕ ꯃꯤꯅ ꯅꯪꯕꯨ ꯂꯩꯁꯥꯕꯤ ꯈꯣꯡꯕꯤꯖꯥꯎ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯁꯤꯒꯤꯅꯤ ꯇꯝꯐꯥꯖꯥꯎꯕꯤ ꯃꯥꯒꯤ ꯈꯣꯡꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯀꯞꯊꯣꯔꯛꯏ ꯃꯆꯥꯅꯨꯄꯤꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯑꯦ ꯑꯃꯨꯛ ꯀꯞꯂꯛꯑꯦꯅꯦ ꯃꯥꯒꯤ ꯍꯧꯅꯕꯤ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯔꯛꯄ ꯍꯩ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯐꯨꯏ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯀꯞꯂꯛꯀꯅꯨ ꯁ꯭ꯋꯥꯏꯗ ꯇꯝꯐꯥꯖꯥꯎꯕꯤ ꯑꯗꯨꯃꯛ ꯀꯞꯄꯤ ꯂꯩꯃꯍꯟꯅ ꯅꯪꯕꯨ ꯎꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯝꯐꯥꯖꯥꯎꯕꯤ ꯈꯣꯡꯕꯤꯖꯥꯎ ꯍꯥꯏꯅ ꯂꯛꯅꯔꯤꯕ ꯑꯗꯣ ꯅꯪꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯅꯃꯥꯏ ꯐꯪꯂꯦ ꯏꯀꯥꯏꯗꯕꯅꯤꯅ ꯃꯤꯅ ꯉꯥꯡꯂꯁꯨ ꯅꯃꯥꯏꯗꯣ ꯊꯥꯡꯒꯠꯂꯒ ꯅꯪꯗꯤ ꯑꯗꯨꯝ ꯆꯠꯂꯤꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯕꯅꯤꯅꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯎ ꯀꯩꯗꯧꯒꯦ ꯐꯅ ꯌꯥꯝꯅꯗꯤ ꯉꯥꯡꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯂꯧꯗꯦ ꯃꯅꯥ ꯃꯊꯨꯝꯗꯐꯥꯎ ꯍꯥꯞꯇꯦ ꯅꯪꯕꯨ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦ ꯌꯨꯝꯗ ꯂꯩꯌꯨꯀꯣ ꯅꯪ ꯂꯩꯀꯥꯏꯗ ꯌꯥꯝꯅ ꯆꯠꯄ ꯄꯥꯝꯂꯕꯗꯤꯅꯦ ꯌꯨꯝꯗ ꯂꯩꯍꯜꯂꯣꯏꯗꯕꯅꯤ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯁꯦ ꯅꯄꯥꯕꯨꯡꯅꯁꯨ ꯌꯥꯝꯅ ꯁꯥꯎꯔꯕꯅꯤ ꯍꯧꯒꯠꯂꯨ ꯌꯥꯔꯦ ꯀꯞꯀꯅꯨ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯀꯞꯅꯤꯡꯉꯤ ꯑꯩꯕꯨ ꯎꯕ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯇꯝꯐꯥꯖꯥꯎꯕꯤ ꯍꯥꯏꯅ ꯀꯧꯔꯒ ꯑꯩꯒꯤ ꯈꯣꯡꯕꯤꯁꯦ ꯆꯥꯎꯏ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯤꯅꯤ ꯍꯣ ꯃꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯣ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕ ꯈꯔ ꯈꯪꯉꯨ ꯃꯄꯥꯜ ꯊꯣꯛꯇꯅ ꯂꯩꯔꯕꯗꯤ ꯃꯤꯅ ꯑꯗꯨꯝꯅ ꯍꯥꯏꯈꯤꯒꯗ꯭ꯔꯣ ꯉꯁꯤꯗꯒꯤꯅꯦ ꯏꯃꯥꯅ ꯍꯥꯏꯕ ꯋꯥ ꯏꯜꯂꯨꯀꯣ ꯃꯄꯥꯜ ꯊꯣꯛꯈ꯭ꯔꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯃꯥꯡꯂꯣꯝꯗ ꯆꯠꯈꯤ ꯇꯝꯐꯥꯖꯥꯎꯕꯤ ꯀꯞꯄꯗꯨꯏ ꯑꯗꯨꯒ ꯍꯥꯏꯖꯩ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯒꯤ ꯈꯣꯡꯕꯤ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯔꯤꯕ ꯑꯁꯤꯅ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯈꯤꯇꯪ ꯍꯦꯛ ꯆꯠꯄ ꯌꯥꯗꯦ ꯑꯩꯒꯤ ꯈꯣꯡꯕꯤ ꯑꯆꯧꯕꯁꯦ ꯈꯨꯠ ꯍꯦꯛꯇ ꯊꯤꯕ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦꯗ ꯆꯐꯨ ꯃꯆꯦꯠ ꯇꯥꯔꯤꯈꯩꯁꯦ ꯑꯃꯠꯇꯒ ꯑꯩ ꯈꯨꯜꯂꯣꯏꯗ ꯀꯔꯤ ꯇꯧꯕꯒꯤ ꯈꯨꯟꯕꯅꯣ ꯀꯥꯟꯅꯗꯦ ꯃꯁꯤ ꯑꯩꯒꯤ ꯑꯆꯧꯕ ꯈꯣꯡꯕꯤ ꯑꯅꯤꯁꯦ ꯊꯥꯡꯖꯧꯅ ꯍꯦꯛꯇ ꯀꯛꯊꯠꯀꯦ ꯃꯁꯤꯗ ꯀꯛꯂꯒ ꯐꯒꯗꯕꯅꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯃꯥꯒꯤ ꯑꯆꯧꯕ ꯈꯣꯡꯕꯤ ꯑꯅꯤꯗꯨꯕꯨ ꯊꯥꯡꯖꯧꯅ ꯍꯦꯛꯇ ꯀꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯏꯃꯨꯡꯗ ꯄꯔꯄꯞ ꯆꯪꯉꯤ ꯑꯗꯨꯒ ꯊꯥꯡꯖꯧ ꯑꯗꯨꯕꯨ ꯊꯤ ꯊꯥꯡꯖꯧ ꯂꯩꯕ ꯎꯗꯕ ꯑꯗꯨꯗ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯍꯥꯏ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯧ ꯑꯃ ꯂꯩꯕꯗꯥꯏꯅꯦ ꯁꯤꯗ ꯂꯩꯇꯦꯅ ꯊꯥꯡꯖꯧ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯩ ꯀꯔꯤꯒꯤ ꯊꯥꯡꯖꯧꯅꯣ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕ ꯃꯁꯤ ꯀꯔꯤꯅꯣꯃꯤ ꯅꯪ ꯐꯨꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯇꯝꯐꯥꯖꯥꯎꯕꯤꯅ ꯀꯣꯌꯦꯡ ꯍꯦꯛ ꯌꯦꯡꯉꯤ ꯀꯥꯆꯤꯟ ꯑꯗꯨꯗ ꯊꯥꯡꯖꯧ ꯑꯗꯨꯅ ꯂꯩꯔꯤꯕꯗꯣ ꯍꯦꯛ ꯎꯔꯗꯨꯅ ꯑꯦ ꯁꯤꯗ ꯂꯩꯔꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯆꯩ ꯊꯥꯡꯖꯧ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯃꯄꯥꯜ ꯇꯝꯅ ꯊꯣꯛꯏ ꯂꯩꯃꯍꯜ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯊꯥꯡꯖꯧ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯍꯥꯏ ꯍꯩ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯥꯡꯖꯧꯒ ꯑꯃꯨꯛ ꯄꯥꯏꯔꯤꯕ ꯑꯗꯨꯅ ꯂꯝ ꯌꯥꯝꯅ ꯍꯦꯟꯖꯁꯅꯨꯀꯣ ꯇꯝꯐꯥꯖꯥꯎꯕꯤꯅ ꯍꯦꯛꯇ ꯈꯨꯝꯃꯤ ꯏꯃꯥ ꯅꯆꯥ ꯑꯩꯒꯤ ꯈꯣꯡꯕꯤ ꯑꯆꯧꯕ ꯑꯅꯤꯁꯦ ꯍꯦꯛꯇ ꯇꯨꯕꯠ ꯀꯛꯊꯠꯀꯦ ꯃꯁꯤꯗ ꯀꯛꯊꯠꯈ꯭ꯔꯕꯗꯤꯅꯦ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯈꯣꯡꯕꯤꯖꯥꯎ ꯍꯥꯏꯅ ꯂꯛꯅꯔꯤꯕꯁꯦ ꯈꯛ ꯂꯛꯅꯔꯔꯣꯏ ꯃꯁꯤ ꯀꯝꯗꯧꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯏꯃꯥꯅ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯑꯩ ꯀꯛꯂꯒꯦꯀꯣ ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯤꯅ ꯇꯁꯦꯡꯅ ꯈꯣꯡꯕꯤ ꯑꯗꯨ ꯀꯛꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯁꯨꯃꯥꯡ ꯇꯝꯅ ꯐꯠ ꯀꯨꯝꯊꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯄꯥꯏꯔꯤꯕ ꯊꯥꯡꯖꯧ ꯑꯗꯨ ꯁꯠ ꯃꯨꯜꯂꯤ ꯑꯗꯨꯒ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯊꯥꯡꯖꯧꯗꯨ ꯄꯤꯔꯛꯑꯣ ꯀꯩꯅꯣ ꯑꯩ ꯈꯣꯡꯕꯤ ꯀꯛꯂꯗꯕꯅꯤ ꯅꯪ ꯅꯀꯣꯛ ꯑꯗꯨꯕꯨ ꯁꯟꯊꯤ ꯍꯟꯕ꯭ꯔꯅꯦꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯈꯨꯕꯥ ꯑꯗꯨꯅ ꯗꯝ ꯍꯦꯛꯇ ꯐꯨꯊꯩ ꯅꯪꯕꯨ ꯋꯥꯈꯜ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯛꯀꯗꯧꯔꯤꯕꯒꯦ ꯅꯪ ꯉꯥꯡꯅꯕꯗ ꯅꯃꯥ ꯑꯩꯁꯤ ꯋꯥꯔꯦ ꯅꯪꯗ ꯐꯨꯔꯒ ꯐꯒꯗꯕꯅꯤ
ꯇꯝꯐꯥꯖꯥꯎꯕꯤ ꯃꯃꯥꯅ ꯑꯗꯨꯝꯅ ꯃꯉꯣꯟꯗ ꯐꯨꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯤ꯫ ꯀꯞꯄꯨ, ꯅꯪꯗꯤ ꯀꯞꯄꯨ, ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯃꯆꯥ, ꯅꯥꯈꯣꯡ ꯑꯗꯣ ꯅꯊꯟꯗ ꯀꯛꯊꯠꯆꯔꯒ ꯁꯤꯖꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯀꯞꯄꯨꯀꯣ ꯅꯪ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯡꯖꯧ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯝꯐꯥꯖꯥꯎꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯍꯧꯗꯣꯡ ꯑꯉꯧꯕꯤ ꯑꯃꯁꯨ ꯂꯩ꯫ ꯇꯝꯐꯥꯖꯥꯎꯕꯤ ꯌꯨꯝꯒꯤ ꯃꯅꯤꯡ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯃꯇꯝꯕꯥꯛꯇ ꯄꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯉꯧꯕꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯗꯀꯣ꯫ ꯉꯥ ꯐꯪꯂꯦ, ꯍꯨꯔꯥꯟꯗꯨꯅ ꯆꯥꯔꯤꯕ, ꯆꯠꯅꯤꯡꯕ ꯀꯥꯟꯗ ꯆꯠꯄ꯫ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯏ꯫ ꯅꯪꯗꯤ ꯅꯈꯣꯡ ꯐꯪꯉꯦ, ꯆꯥꯎꯗꯦ꯫ ꯑꯉꯧꯕꯤ, ꯑꯩꯒꯤ ꯈꯣꯡꯕꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯈꯣꯡꯕꯤꯁꯦ ꯑꯣꯟꯅꯁꯤꯔꯥ? ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯍꯧꯗꯣꯡ ꯑꯣꯏꯅꯤꯡꯉꯤ꯫ ꯆꯥꯛꯈꯨꯝꯗꯒꯤ ꯂꯩ ꯃꯍꯟꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯇꯝꯐꯥ, ꯍꯩ ꯇꯝꯐꯥ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯔꯣ ꯂꯥꯛꯑꯣ꯫ ꯇꯝꯐꯥꯖꯥꯎꯕꯤ ꯃꯥꯗꯤ ꯃꯃꯥꯅ ꯃꯥꯕꯨ ꯀꯧꯔꯤꯕ ꯑꯗꯣ ꯀꯔꯤꯁꯨ ꯇꯥꯗꯦ꯫ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯉꯧꯕꯤ, ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯍꯧꯗꯣꯡꯒꯤ ꯃꯄꯣꯛꯇ ꯄꯣꯛꯄ ꯑꯣꯏꯒꯦꯀꯣ꯫ ꯅꯪ ꯑꯩꯕꯨ ꯃꯊꯪ ꯃꯄꯣꯛ ꯑꯗꯨꯗ ꯉꯥꯏꯔꯝꯃꯨꯀꯣ, ꯑꯩꯈꯣꯏ ꯑꯅꯤ ꯁꯥꯟꯅꯁꯦꯕ꯫ ꯃꯁꯤ ꯀꯧꯕ ꯉꯥꯡꯕꯒ ꯑꯃꯠꯇ ꯇꯥꯗꯦꯅꯦꯍꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯅꯤꯡꯗ ꯊꯣꯛꯏ꯫ ꯃꯆꯥꯅꯨꯄꯤꯅ ꯍꯧꯗꯣꯡ ꯄꯝꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯈꯪꯂꯥꯎ ꯍꯦꯛ ꯂꯥꯎꯏ꯫ ꯍꯩ ꯇꯝꯐꯥꯖꯥꯎꯕꯤ, ꯀꯔꯤꯅꯣ ꯇꯧꯔꯤꯗꯣ? ꯅꯃꯥ ꯑꯩꯅ ꯀꯧꯔꯤꯁꯦ ꯅꯪ ꯀꯔꯤꯁꯨ ꯇꯥꯗꯕ꯭ꯔꯥ? ꯅꯅꯥ ꯑꯗꯨꯕꯨ ꯄꯪꯂꯕ꯭ꯔꯅꯦꯍꯦ? ꯇꯝꯐꯥꯖꯥꯎꯕꯤ ꯃꯥꯗꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ꯫ ꯀꯩꯅꯣ ꯏꯃꯥ, ꯇꯞꯅ ꯀꯧꯕ ꯌꯥꯗ꯭ꯔꯣ? ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯦ ꯍꯥꯏꯋꯥꯅꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯒ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯕꯅꯦ ꯁꯥꯔꯤꯕ ꯑꯗꯨꯕꯣ? ꯃꯣꯠꯈ꯭ꯔꯕ ꯍꯧꯗꯣꯡ ꯑꯁꯤꯕꯨ ꯃꯈꯨꯠꯅ ꯍꯦꯛꯇꯒ ꯅꯥꯜꯂꯤꯅꯦ꯫ ꯅꯪ ꯍꯥꯏꯁꯤꯅꯤ꯫ ꯅꯪꯅꯦ ꯍꯧꯗꯣꯡ ꯑꯗꯨꯒ ꯂꯩꯃꯤꯟꯅꯧꯀꯣ꯫ ꯇꯝꯐꯥꯖꯥꯎꯕꯤ, ꯅꯪꯗꯤ ꯍꯧꯗꯣꯡꯒ ꯂꯩꯃꯤꯟꯅꯧ ꯍꯥꯏꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯉꯥꯡꯅꯤꯡꯈꯤꯕ ꯑꯁꯤꯅꯀꯣ꯫ ꯂꯥꯎ, ꯆꯥꯛ ꯆꯥꯔꯣ ꯂꯥꯎ꯫ ꯅꯈꯨꯠ ꯅꯁꯥ ꯀꯥꯏꯗꯣ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯝꯗꯣꯔꯛꯎ꯫ ꯇꯝꯐꯥꯖꯥꯎꯕꯤ ꯍꯧꯒꯠꯇꯨꯅ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯗꯣꯛꯂꯦ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ꯫ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯄꯨꯈꯝ ꯃꯄꯥ ꯑꯗꯨꯗ ꯐꯝꯊꯩ, ꯂꯩꯁꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ꯫ ꯏꯃꯥ, ꯀꯩꯅꯣ ꯊꯣꯡꯂꯤꯁꯤꯕꯣ? ꯁꯦꯕꯣꯠꯂꯣ ꯁꯤꯕꯣ? ꯍꯣꯏ ꯃꯥꯅꯤ, ꯁꯦꯕꯣꯠꯅꯤ, ꯇꯨꯃꯤꯟꯅ ꯆꯥꯎ꯫ ꯉꯥꯔꯧꯁꯨ ꯑꯃꯠꯇ ꯌꯥꯎꯗꯕ ꯁꯦꯕꯣꯠ ꯀꯥꯡꯁꯣꯏ ꯑꯁꯤꯒ ꯅꯆꯥ ꯑꯩꯕꯨ ꯀꯔꯝ ꯍꯥꯏꯅ ꯆꯥꯎ ꯍꯥꯏꯔꯤꯕꯅꯣ? ꯁꯛꯇꯥ ꯑꯁꯤꯒ ꯆꯥꯕꯗ ꯆꯤꯜꯍꯥꯎ ꯀꯥꯏꯁꯨ ꯊꯤꯕ ꯁꯥꯔꯤ, ꯇꯨꯃꯤꯟꯅ ꯆꯥꯎ꯫ ꯏꯃꯥ, ꯁꯛ ꯊꯤꯕ ꯃꯤꯁꯨ ꯑꯍꯥꯎꯕ ꯆꯥꯕ ꯌꯥꯏ ꯀꯩꯅꯣ? ꯏꯃꯥ, ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯅꯦ, ꯏꯟꯁꯥꯡꯁꯤ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯇꯜꯂꯤꯗ꯫ ꯍꯣ, ꯆꯥꯛꯄꯨ ꯂꯥꯝꯂꯕꯗꯤꯅꯦ, ꯑꯊꯣꯡꯕ ꯈꯨꯗꯤꯡ ꯄꯪꯍꯥꯎꯇ ꯍꯥꯎꯕꯅꯤ, ꯆꯥꯔꯣ ꯇꯨꯃꯤꯟꯅ꯫ ꯇꯝꯐꯥꯖꯥꯎꯕꯤ ꯑꯦꯟꯁꯥꯡ ꯃꯍꯤ ꯍꯩꯗꯨꯅ ꯇꯣꯠꯂꯤ ꯑꯗꯨꯒ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯍꯨꯏ꯫ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ꯫ ꯏꯃꯥ, ꯆꯥꯛꯁꯦ ꯌꯣꯠꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪ ꯆꯥꯛ ꯂꯥꯝꯕ꯭ꯔꯥ ꯂꯥꯝꯗꯕ꯭ꯔꯥ? ꯂꯥꯝꯃꯤ ꯌꯥꯝꯅ꯫ ꯑꯗꯨꯗꯤ ꯆꯥꯎ꯫ ꯏꯟꯁꯥꯡꯁꯦ ꯍꯥꯎꯇꯕꯅꯤꯅ ꯌꯣꯠꯂꯨ ꯌꯥꯗꯦ ꯍꯥꯏꯕ꯫ ꯏꯕꯦꯝꯍꯜꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯥꯏꯖꯤꯜꯂꯤ꯫ ꯏꯃꯥꯅꯅꯦ, ꯏꯟꯁꯥꯡ ꯃꯅꯨꯡꯗꯅꯦ ꯉꯥ ꯑꯌꯥꯏꯕꯒ ꯊꯥꯛꯄꯅꯤ, ꯍꯥꯟꯅ ꯆꯥꯈꯣ꯫ ꯍꯥ, ꯉꯥ ꯑꯌꯥꯏꯕ ꯊꯛꯑꯦ ꯍꯥꯏꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯂꯨꯞꯁꯤꯟꯗꯨꯅ ꯀꯣꯏꯃꯥꯃꯥꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯌꯥꯎꯔꯝꯗꯦ꯫ ꯏꯃꯥ, ꯌꯥꯎꯗꯤꯌꯦ꯫ ꯌꯥꯎꯕꯅꯤ, ꯍꯣꯔꯦꯟ ꯆꯥꯕ ꯂꯣꯏꯔꯝꯗꯥꯏꯗ ꯌꯥꯎꯔꯛꯀꯅꯤ, ꯆꯥꯎ꯫ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯇꯝꯐꯥꯖꯥꯎꯕꯤ ꯃꯍꯥꯛ ꯆꯥꯛ ꯆꯥꯏ꯫ ꯇꯝꯐꯥꯖꯥꯎꯕꯤ ꯃꯃꯥ ꯎꯗ꯭ꯔꯤꯉꯩꯗ ꯉꯟꯇꯥꯅ ꯃꯍꯥꯛ ꯃꯌꯨꯝꯗꯒꯤ ꯂꯩꯀꯥꯏ ꯀꯣꯏꯕ ꯊꯣꯛꯏ꯫ ꯊꯣꯡꯒꯥꯜ ꯌꯧꯕꯒꯅꯤ꯫ ꯏꯃꯥꯗꯤ ꯎꯍꯧꯗ꯭ꯔꯦꯁꯦ, ꯄꯥꯕꯨꯡ ꯍꯥꯏꯔꯦ ꯊꯕꯛ ꯆꯠꯈꯤ꯫ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦ, ꯐꯖꯅ ꯀꯣꯏꯕ ꯆꯠꯄ ꯌꯥꯔꯅꯤ꯫ ꯀꯣꯏꯊꯔꯨꯒꯦꯕ ꯉꯁꯤꯗꯤ, ꯀꯥꯟꯅꯗꯦ, ꯆꯤꯡꯂꯣꯝꯗ ꯑꯣꯏꯅꯕꯨ ꯀꯣꯏꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯤꯡꯂꯣꯝꯗ ꯆꯠꯂꯤ꯫ ꯃꯥꯒꯤ ꯃꯁꯥꯗ ꯑꯀꯤꯕꯒ ꯀꯔꯤꯁꯨ ꯂꯩꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯁꯨꯝ ꯆꯠꯄꯅ ꯆꯤꯡ ꯌꯧꯔꯦ꯫ ꯆꯤꯡ ꯑꯗꯨꯗ ꯈꯨꯟꯖꯥꯒꯤ ꯅꯨꯄꯥ ꯈꯔ ꯁꯤꯡ ꯌꯥꯜꯂꯤ, ꯁꯤꯡ ꯆꯟꯅꯔꯤ꯫ ꯇꯝꯐꯥꯖꯥꯎꯕꯤ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯆꯤꯡ ꯑꯗꯨꯗ ꯆꯠꯂꯤ꯫ ꯆꯤꯡꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯁꯟꯊꯤꯔꯩ ꯀꯧꯕꯤ ꯂꯩꯔꯥꯡ ꯑꯃꯅ ꯁꯥꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯍꯔꯥꯎꯖꯩ꯫ ꯁꯥꯠꯂꯤꯕ ꯂꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯖꯩ꯫ ꯍꯥꯗ ꯈꯣꯏꯅꯧ ꯏꯇꯥ, ꯑꯩꯒꯤꯗꯤ ꯏꯇꯥ ꯁꯥꯟꯅꯅꯕ ꯀꯅꯥ ꯑꯃꯠꯇꯁꯨ ꯂꯩꯖꯗꯦ꯫ ꯅꯪꯕꯨ ꯍꯦꯛꯇꯨꯅ ꯑꯩꯒꯤ ꯅꯥꯄꯗ ꯊꯦꯠꯆꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯠꯂꯤꯕ ꯂꯩ ꯑꯗꯨꯕꯨ ꯍꯦꯛꯇꯨꯅ ꯃꯥꯒꯤ ꯅꯥꯄꯗ ꯁꯤꯟꯖꯩ꯫ ꯃꯍꯥꯛ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯁꯨꯝꯅ ꯂꯩꯒ ꯆꯤꯟꯕ ꯑꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯛꯏ꯫ ꯌꯦꯅꯤꯡꯊꯥ ꯂꯥꯛꯄ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤꯗꯔꯥ ꯈꯪꯗꯦ꯫ ꯃꯥꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯊꯣꯏꯕꯒ ꯄꯤꯕꯥꯒꯅ
ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯄꯤꯕꯥꯅ ꯍꯥꯏ ꯇꯝꯐꯥꯖꯥꯎꯕꯤ ꯀꯩꯅꯣ ꯌꯦꯅꯤꯡꯊꯥ ꯂꯥꯛꯄ ꯀꯥꯏꯅ ꯌꯥꯝꯅ ꯄꯜꯂꯤꯕ ꯑꯗꯨꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯡꯁꯤꯅꯕꯒ ꯂꯩꯔꯕꯣ ꯇꯝꯐꯥꯖꯥꯎꯕꯤ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ ꯍꯧꯒꯠꯇꯨꯅ ꯍꯥꯏ ꯇꯨ ꯑꯩꯒꯤ ꯅꯥꯞꯄꯗ ꯆꯤꯜꯂꯤꯕ ꯂꯩꯁꯦ ꯐꯖꯗ꯭ꯔꯥ ꯌꯥꯝꯅ ꯐꯖꯩ ꯑꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯃ ꯑꯩ ꯅꯪꯒꯤ ꯅꯥꯞꯄꯗ ꯆꯤꯟꯕꯤꯒꯦ ꯅꯪꯕꯨ ꯌꯥꯕ꯭ꯔꯣ ꯇꯜꯂꯤꯗ ꯑꯦ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯄꯥꯈꯪꯅꯤ ꯊꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏ ꯇꯝꯐꯥꯖꯥꯎꯕꯤ ꯑꯩꯁꯨ ꯄꯥꯈꯪꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯈꯟꯕ ꯌꯥꯅꯤ ꯇꯝꯐꯥꯖꯥꯎꯕꯤꯅ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯄꯥꯝꯗꯦ ꯅꯈꯣꯏ ꯑꯅꯤ ꯑꯃꯠꯇ ꯄꯥꯝꯗꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯁꯨ ꯁꯛ ꯐꯖꯕꯅꯤꯗ ꯐꯖꯔꯁꯨ ꯄꯥꯝꯗꯦ ꯊꯣꯏꯕꯅ ꯇꯝꯐꯥꯖꯥꯎꯕꯤ ꯅꯪꯅꯦ ꯑꯩꯒ ꯀꯣꯏꯅꯕ ꯇꯥꯔꯕꯗꯤ ꯁꯦ ꯑꯩꯅꯅꯦ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯄꯤꯖꯗꯧꯔꯤꯕꯖꯥꯠꯅꯤ ꯃꯁꯤꯗ ꯇꯝꯐꯥꯖꯥꯎꯕꯤꯅ ꯃꯇꯤꯟꯗꯨ ꯀꯨꯠ ꯌꯣꯠꯇꯨꯅ ꯑꯁꯦꯡꯕꯒꯤꯔꯣ ꯍꯥꯏꯁꯦ ꯑꯁꯦꯡꯀꯤ ꯄꯤꯖꯗꯣꯏꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯏꯅꯔꯁꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯦ ꯅꯪꯅ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯕꯅꯤ나 ꯑꯗꯨꯗꯤ ꯇꯝꯐꯥꯖꯥꯎꯕꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯨꯁꯤꯗꯅ ꯆꯤꯡꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯀꯩꯗꯧꯕ ꯆꯪꯗꯣꯏꯕ ꯂꯩ ꯐꯖꯕ ꯌꯥꯝꯅ ꯁꯥꯠꯄ ꯃꯐꯝ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯂꯨꯁꯦ ꯇꯜꯂꯦ ꯑꯩ ꯆꯪꯕ ꯇꯜꯂꯦ ꯑꯩ ꯆꯠꯍꯧꯕꯅ ꯐꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯖꯥꯎꯕꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯋꯥꯡ ꯄꯥꯡꯅ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯕꯒ ꯄꯤꯕꯥꯒ ꯃꯈꯣꯏ ꯑꯅꯤ ꯇꯝꯐꯥꯖꯥꯎꯕꯤꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ ꯁꯣꯝꯗꯅ ꯂꯩꯃꯍꯟꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯏ ꯏꯃꯥꯒꯤ ꯕꯦꯝꯃ ꯇꯝꯐꯥ ꯍꯩ ꯇꯝꯐꯥꯖꯥꯎꯕꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦꯅꯦ ꯍꯩ ꯅꯪꯕꯨ ꯈꯨꯝꯂꯛꯎꯅꯦ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯔꯣ ꯃꯥꯅ ꯀꯧꯏ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯈꯨꯝꯂꯛꯂꯝꯗꯦ ꯃꯁꯤꯗ ꯂꯩꯃꯍꯟꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯁꯤꯕꯣ ꯉꯥꯏꯍꯥꯛ ꯍꯦꯛ ꯁꯦꯟꯅꯍꯧꯗꯕꯗ ꯐꯨꯠ ꯍꯦꯛꯇ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯉꯥꯡ ꯃꯆꯥ ꯁꯦꯟꯅꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯀꯣ ꯂꯩꯃꯍꯜ ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯦ ꯊꯤꯗꯀꯣ ꯃꯆꯥꯅꯨꯄꯤꯕꯨ ꯑꯃꯨꯛ ꯀꯧꯏ ꯏꯃꯥꯒꯤ ꯇꯝꯐꯥꯖꯥꯎꯕꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯪꯕꯨ ꯊꯣꯛꯂꯛꯎꯅꯦ ꯃꯈꯣꯏꯗ ꯂꯩꯕ ꯍꯧꯗꯣꯡꯗꯨ ꯑꯣꯏꯅ ꯆꯪꯂꯛꯏ ꯍꯧꯗꯣꯡꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯃꯥꯒꯤ ꯍꯧꯗꯣꯡ ꯑꯁꯤꯗꯤ ꯁꯤꯗ ꯂꯩꯅꯦ ꯃꯥꯅ ꯑꯃꯨꯛ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ ꯃꯥ ꯁꯦꯟꯅꯕꯗꯅꯦ ꯋꯥꯗꯧꯔꯤꯗ ꯑꯩꯗꯤ ꯅꯨꯃꯤꯠꯅ ꯆꯞ ꯌꯨꯡꯕ ꯃꯇꯝꯅꯤ ꯇꯝꯐꯥꯖꯥꯎꯕꯤ ꯃꯍꯥꯛ ꯃꯊꯟꯇ ꯑꯍꯥꯡꯕ ꯆꯤꯡ ꯑꯗꯨꯗ ꯂꯩꯔꯤ इखंग खंगौदना मागी मसादा लाई फतब अमना फन चोंसिंखि महाकु लाई फतब अदुना चिंग अदुदा चिंगदुना पुबा हौरमी अदुबु मतंग असिदा चिंग दे सिंग चलुरगा कुमथारकपा इबेथोइना तंफाजाउबु हेक उरमी तंफाजाउबिना मथंदा चटपा अदुबु उरदुना तंफाजाउबि नंगबु सिंग असिदा नथंदा कदाइदनो ने हे माना कौरिबा अदुवा ताबजा नते मागी थोपा चंद्रिंग अमा वखल अमदा ताउदुना चली इबेथोइ तंफाजाउबिगी मओंग मतव अदुदा महाकना खले करिनो माना नुमित चप युंगबा सिदा मामित मनासना इराव हे लाउथोकलगा चटलिबा सिना मागी सिबु लाइना चेलिबा काइदो ओइरा जाटलाने हाइस माबु अमुता खमहौदबा यादे असि खंदना मागी मनाकता प्रपप चंगसिले अदुगा हाइ तंफाजाउबि नंगना चलिबा सिबु कदाइदनो तंफाजाउबि ममित अदुसु लाउथोइ येंबदा मसा अदुसु तरंग इचत चनउइ महाकना खुमि इनामा आई असोमदा सुम चटपनि हाइ नुमित चप युंगि नपि नंगना नथंदा चिंग असिदा सुमना चटपा हौनदे लाओ इनामागने युमदा चखरसि इनामा आई कोना लाक्लगे इनामा तुम चपिरमो यारोइने नंगना चलिबा असे मफम काइदनो हाइबा इनामाना मुन्ना खंगिने तंफाजाउबिया नंग वखल ताउ लाउने इनामा तुम चपिख्रो कइनो आइसो आइगी थबक चचरिबनि कइगिनो असुक येतपिरिबा सिबो इबेथोइ ngasiगी तंफाजाउबिगी वांगांग संगांग असि करिनोमा इताउ ताउइ हाइबा महाक खंगले माना ngамहनबा याद्रे मयुमदा पुददि पुख्रगे हाइना महाकना खलमि नंग युमदा चतबा यारोइने नमाना नंगबु लेइते हाइदुना कोइथि थिरमलनि लाओ चलसि तल्ले हाइबा इनामा आई थबक चटपने हाइबा नंगी थबक तो इनामना करिनो हाइबा खंगिने हौजिक मदु चटपगी मतम नते कोना ओइना चलु लाओ असमना हाइदुना तंफाजाउबु मखुत पाइदुना चिंगदुना मयुम तमना पुरकलमि चिंगदमांदा नंगबु चटकनुने लाइतिन फतबना नंगबु चेंदना पुख्रबदी कमाइना तौने
ꯄꯨꯔꯦ ꯀꯩꯁꯨ ꯅꯌꯨꯝ ꯌꯧꯔꯦ ꯅꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯒꯦ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯨꯝ ꯇꯝꯅ ꯆꯤꯡꯗꯨꯅ ꯄꯨꯁꯤꯜꯂꯤ ꯃꯥꯡꯒꯣꯟꯗ ꯂꯩ ꯃꯍꯜ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯏꯕꯦꯊꯣꯏꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯣ ꯃꯍꯥꯛ ꯎꯏ ꯏꯕꯦꯊꯣꯏꯅ ꯏꯅꯦ ꯅꯆꯥꯅꯨꯄꯤꯁꯦ ꯃꯊꯟꯇ ꯆꯤꯡꯌꯥ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯂꯩ ꯃꯍꯜꯗꯣ ꯍꯧꯒꯠꯂꯛꯏ ꯏꯕꯦꯊꯣꯏꯅ ꯋꯥ ꯃꯈꯥ ꯇꯥꯏ ꯃꯥꯒꯤ ꯃꯑꯣꯡꯗ ꯀꯩꯅꯣꯃ ꯏꯇꯧ ꯇꯧꯕ ꯃꯗꯨꯗ ꯑꯩꯅ ꯆꯤꯡꯅꯔꯗꯨꯅ ꯀꯗꯥꯏꯗꯅꯣ ꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯊꯕꯛ ꯑꯃ ꯆꯠꯂꯤꯅꯤ ꯌꯨꯝꯗ ꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯁꯤꯗ ꯇꯠꯈꯤ ꯌꯥꯗ꯭ꯔꯤꯕꯅꯤ ꯂꯩ ꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯂꯝ ꯍꯦꯜꯂꯤꯗꯀꯣ ꯆꯤꯡꯗ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯆꯠꯂꯤꯕꯕꯣ ꯏꯅꯦ ꯃꯥꯒꯤꯁꯦ ꯂꯥꯏ ꯐꯠꯇꯕꯅꯒ ꯆꯦꯟꯕ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯃꯥꯜꯂꯤ ꯑꯩ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯠꯂꯝꯗꯧꯔꯤ ꯄꯣꯠꯅꯤ ꯂꯩ ꯃꯍꯜ ꯋꯥꯐꯝꯗꯨꯕꯨ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯈꯔꯗꯤ ꯄꯥꯈꯠꯂꯤ ꯏꯕꯦꯊꯣꯏꯅ ꯑꯩꯅ ꯅꯝꯗꯅ ꯃꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯏꯅꯦ ꯑꯩꯈꯣꯏꯁꯨ ꯇꯝꯐꯥꯖꯥꯎꯕꯤꯁꯦ ꯃꯤ ꯑꯇꯩꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕ ꯈꯪꯉꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯃꯍꯥꯛꯅ ꯆꯠꯇꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯑꯩꯈꯣꯏ ꯄꯥꯈꯠꯂꯤꯕꯅꯤ ꯏꯅꯦꯅ ꯈꯔ ꯀꯨꯞꯅ ꯁꯦꯟꯅꯕꯤꯌꯨ ꯍꯌꯦꯡ ꯇꯨꯡꯗ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯈ꯭ꯔꯕꯗꯤ ꯅꯤꯡꯉꯝꯍꯧꯔꯣꯏ ꯏꯕꯦꯊꯣꯏ ꯑꯩꯁꯨ ꯃꯥꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯤꯕꯅꯤꯅꯦ ꯃꯤꯀꯨꯞ ꯑꯃꯇꯪ ꯁꯦꯟꯅꯍꯧꯗꯕꯗ ꯆꯤꯠ ꯍꯦꯛꯇ ꯂꯤꯊꯣꯛꯈꯤꯅꯤ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ ꯇꯝꯐꯥꯖꯥꯎꯕꯤꯁꯦ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤꯗ ꯑꯗꯨꯗꯤ ꯏꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯅꯪꯅ ꯏꯆꯥꯕꯨ ꯌꯨꯝ ꯐꯥꯎꯕ ꯄꯨꯕꯤꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯕꯦꯊꯣꯏ ꯆꯠꯈ꯭ꯔꯦ ꯂꯩ ꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯅꯪꯅ ꯁꯨꯛꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯕꯨ ꯋꯥꯍꯜꯂꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯔꯣꯕ ꯇꯝꯐꯥꯖꯥꯎꯕꯤ ꯃꯥꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯈꯨꯝꯃꯤ ꯑꯣꯟꯊꯣꯛꯅ ꯇꯥꯖꯅꯤꯡꯈꯤꯗ꯭ꯔꯦ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕ ꯁꯥꯔꯤꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯝꯐꯥꯖꯥꯎꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯃꯨꯡꯗ ꯁꯠ ꯍꯤꯞꯊꯩ ꯍꯦꯛ ꯍꯤꯞꯊꯕꯒ ꯃꯍꯥꯛ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯇꯝꯐꯥꯖꯥꯎꯕꯤ ꯐꯅ ꯀꯨꯏꯅ ꯇꯨꯝꯃꯤ ꯃꯍꯥꯛ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯦ ꯅꯨꯃꯤꯠꯅ ꯇꯥꯁꯤꯟꯈ꯭ꯔꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯍꯥꯛ ꯇꯨꯝꯂꯤ ꯂꯩ ꯃꯍꯜꯅ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯂꯩꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯉꯁꯥꯏꯗꯒꯤ ꯍꯧꯗꯣꯛꯄꯅꯤ ꯍꯧꯗꯣꯛꯄꯒ ꯑꯃꯠꯇ ꯇꯥꯗꯦꯕ ꯑꯩꯗꯤꯕꯀꯣ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯍꯧꯒꯠꯂꯨꯅꯦ ꯅꯨꯃꯤꯠꯁꯦ ꯇꯥꯔꯤꯅꯦ ꯀꯔꯤ ꯈꯨꯇꯨꯝ ꯆꯥꯛꯇꯨꯝꯅꯣ ꯃꯁꯤꯕꯨ ꯍꯦꯟꯃꯟꯈ꯭ꯔꯦ ꯇꯨꯝꯕꯗꯣ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯑꯗꯨꯕꯨ ꯃꯥꯅ ꯍꯧꯗꯣꯛꯂꯤꯕ ꯑꯗꯨ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯂꯛꯇꯦ ꯂꯩ ꯃꯍꯜ ꯃꯥꯒꯤ ꯊꯃꯣꯏ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯔꯛꯏ ꯆꯥꯎꯔꯦꯟꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯂꯩ ꯃꯍꯜꯅ ꯃꯄꯨꯔꯣꯏꯕꯗ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯤꯁꯦ ꯉꯁꯥꯏ ꯅꯨꯡꯊꯤꯜꯗꯒꯤ ꯇꯨꯝꯈꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇꯦ ꯍꯥꯏꯕ ꯐꯅ ꯀꯟꯅ ꯍꯧꯗꯣꯛꯄꯅꯤ ꯑꯩꯅ ꯍꯧꯗꯣꯛꯄꯒ ꯑꯃꯠꯇ ꯇꯥꯗꯦ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩ ꯑꯩꯗꯤ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯔꯛꯂꯦ ꯏꯆꯥꯅꯨꯄꯤꯕꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯀꯥꯗ ꯆꯪꯉꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ ꯁꯦ ꯍꯧꯒꯠꯂꯣ ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ ꯑꯁꯨꯝ ꯍꯥꯏꯅ 3-4ꯔꯛ ꯍꯧꯗꯣꯛꯏ ꯍꯟꯗꯛꯇꯤ ꯇꯝꯐꯥꯖꯥꯎꯕꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ ꯂꯩ ꯃꯍꯜꯅ ꯀꯔꯤ ꯈꯨꯇꯨꯝꯅꯣ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯑꯗꯨꯕꯣ ꯍꯦꯟꯃꯟꯈ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯀꯔꯤꯅꯣꯃ ꯇꯧꯏ ꯑꯩ ꯇꯨꯝꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯤꯞꯊꯈꯤ ꯂꯩ ꯃꯍꯜꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯪ ꯑꯃꯨꯛꯇ ꯍꯧꯖꯤꯛꯃꯛ ꯇꯥꯗ ꯃꯪꯒꯤꯒꯤꯗ ꯆꯠꯇꯨꯅ ꯃꯥꯕꯨ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯑꯃꯨꯛꯇ ꯀꯧꯔꯨꯁꯨ ꯅꯨꯄꯤ ꯍꯧꯖꯤꯛꯄꯨ ꯀꯔꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯅꯣ ꯅꯆꯥꯅꯨꯄꯤꯁꯦ ꯂꯥꯏ ꯑꯣꯛꯅꯕ ꯁꯣꯏꯗ꯭ꯔꯦ ꯏꯆꯥꯅꯨꯄꯤꯕꯨ ꯉꯁꯥꯏ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯑꯗꯨꯗ ꯃꯃꯥꯡꯁꯤꯡ ꯑꯁꯤꯗ ꯂꯩꯔꯝꯃꯦ ꯍꯥꯏꯗꯨꯅ ꯏꯕꯦꯊꯣꯏꯅ ꯄꯨꯔꯛꯂꯤꯕꯅꯤ ꯑꯃꯨꯛꯇ ꯂꯥꯏ ꯈꯨꯔꯨꯝꯍꯟꯁꯤ ꯀꯧꯕꯤꯔꯨꯆꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯟꯗ ꯆꯠꯈꯤ ꯃꯥꯏꯕ ꯃꯪꯒꯤꯕꯨ ꯀꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯩ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯗꯥꯗꯥ ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯁꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯉꯤ ꯏꯆꯥꯅꯨꯄꯤꯁꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯌꯥꯅꯤ ꯑꯩ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯃꯪꯒꯤꯅ ꯇꯝꯐꯥꯖꯥꯎꯕꯤꯒꯤ ꯃꯈꯨꯗꯥꯡꯗ ꯄꯥꯏꯗꯨꯅ ꯃꯤꯍꯨꯜ ꯌꯦꯡꯉꯤ ꯃꯤꯍꯨꯜ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯈꯪꯂꯦ ꯃꯥꯒꯤ ꯑꯁꯤꯗꯤ ꯂꯥꯏ ꯐꯠꯇꯕ ꯑꯣꯛꯅꯕꯅꯤꯗꯅ ꯂꯥꯏ ꯐꯠꯇꯕ ꯑꯣꯛꯅꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯗꯥꯗꯥ ꯍꯧꯖꯤꯛꯄꯨ ꯀꯔꯝ ꯇꯧꯅꯤ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨꯗ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯇꯧꯁꯤ ꯂꯥꯏ ꯐꯠꯇꯕꯁꯦ ꯇꯥꯟꯊꯣꯛꯂꯒ ꯐꯒꯅꯤ ꯑꯁꯨꯝ ꯇꯧꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯏꯕ ꯃꯪꯒꯤꯅ ꯂꯥꯏ ꯈꯨꯔꯨꯝꯂꯦ ꯃꯥꯅ ꯂꯥꯏ ꯈꯨꯔꯨꯝꯂꯕꯗ
ꯇꯝꯐꯥꯖꯥꯎꯕꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯂꯩꯔꯝꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯣ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯆꯥꯛꯊꯛ ꯆꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯍꯥꯏ, ꯌꯥꯔꯅꯤ ꯌꯥꯔꯅꯤ, ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ, ꯗꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯀꯠꯁꯜ ꯈꯔ ꯀꯠꯂꯤ ꯃꯥꯏꯕ ꯃꯪꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯇꯝꯐꯥꯖꯥꯎꯕꯤ ꯍꯧꯒꯠꯂꯛꯏ꯫ ꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯀꯩꯁꯨ ꯇꯧꯗ꯭ꯔꯦ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯇꯝꯐꯥꯖꯥꯎꯕꯤ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯆꯠꯈꯤꯗ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯣꯡꯕꯤ ꯑꯗꯨꯃꯗꯤ ꯑꯗꯨꯃꯛ ꯆꯥꯎꯔꯤ꯫ ꯅꯣꯡꯃ ꯃꯥꯅ ꯂꯥꯏ ꯈꯨꯔꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ: ꯍꯦ ꯇꯥꯏꯕꯪ ꯄꯥꯜꯕ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯀꯌꯥꯁꯦ ꯅꯪꯅ ꯁꯦꯝꯕꯤ ꯁꯥꯕꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣ ꯀꯔꯤꯒꯤꯅꯣ ꯂꯥꯏ ꯅꯍꯥꯛꯅ ꯑꯩꯒꯤ ꯈꯣꯡꯕꯤ ꯑꯅꯤ ꯑꯁꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯁꯥꯕꯤꯔꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪ ꯌꯥꯝꯅ ꯐꯠꯇꯦ, ꯑꯩꯒꯤ ꯈꯣꯡꯕꯤꯁꯦ ꯑꯃꯨꯛꯇ ꯄꯤꯛꯍꯟꯕꯤꯌꯨ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯋꯥꯟꯊꯈꯩ ꯅꯣꯛꯀꯅꯤ꯫ ꯇꯝꯐꯥꯖꯥꯎꯕꯤ ꯃꯥꯒꯤ ꯈꯣꯡꯕꯤ ꯑꯆꯧꯕ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯆꯥꯎꯅ ꯂꯩꯈꯤꯔꯝꯃꯤ꯫